बीजेपी की वोट खोमननबा प्राइम मिनिस्टर नरेंद्र मोदी लाखलिबा फेब्रुवरी 25 इम्फाल थुंगलरकनी। कांग्रेस की मिनिस्टर ओइदुना कानब कया लौखरगा हौजिकना पार्टी सिबु हुंदुना ngangbasi इकाइनिंगाइनि हाइना चीफ मिनिस्टर ओक्रम इबोबीना फ्रेमवर्क एग्रीमेंट की वारोल मणिपुर मियाम द मयेक सेंगना खंगहलु हाइना डिमांड तौदुना एमसूना कैंपेन हौखरे। अमसोंग नागा फुरुप की मरुमरांग हुनबगी कुमहै लुइंगाइनि नाटकी चटनबी अमदि हराउ कयामबग लोइनना लमदमसि मफम कयाना पांगथोकनाय। खुरमजरी दम येंगबिरबसी इम्पैक्ट न्यूज नी प्राइम टाइम मणिपुरी न्यूज बुलेटिन द खाइदम जेंटजना हुजे पुंजासी फाउबगी मरब पाउसेंग मयाम द पिजरी। लाखलिबा 13 सुब मणिपुर लेजिस्लेटिव असेंबली मिखलगा मरी लेनना बीजेपी की वोट खोमननबा प्राइम मिनिस्टर नरेंद्र मोदी लाखलिबा फेब्रुवरी 25 द इम्फाल द थुंगलगदौरी। बीजेपी मणिपुर की इंचार्ज प्रहलाद सिंह पाटिल न वाफम असी ngasi पौमी सिंह स्टेट पार्टी ऑफिस द उनबा अमदा फोंदोखिबगा लोइनना लाखलिबा मिखलसगा मरी लेनना मणिपुर की मफम खुदिंगमक्ता पार्टी की पाउजेल यौहन्नबगी पांदमदा थंबाल कौबा ऑडियो सीडी अमसु ngasi फोंखी। निताइपा चुथेक्ता लेबा पार्टी सिगी ऑफिस दा पौमी सिंह उनबा मदा महाकना हाइकिबदा लाखलिबा टांग 25 दा प्राइम मिनिस्टर न थुंगलरबा मतुंग इम्फाल की कंगला फोर्ट मनुंगदा मियाम की ओइबा अचौबा मिफम अमा पांगथोकनी। मिखल मया नक्सलपगी हौनबी सेंजा थुमजादा हारबा कांग्रेस पार्टी न बीजेपी गुंबा अमदा मराल सीबा सी पक्चदे हाइना फोंदोकी। पार्टी असिना नुमित खरनी की मनुंगदा थंबाल कौबा स्ट्रीट प्ले अमसु फोंगलगनी हाइरी। 25 फरवरी को आ रहे हैं। हम लोगों ने जो वेन्यू दिया है वो कांगड़ा पोर्ट है। पहले जो जहाँ पर सीआरपीएफ कैंप का था ये 2 है, पर मुझे लगता है कांगड़ा फोर्ट ही फाइनल होगा। उसमें जितना शर्मिला कह रही है उतना तो भाजपा पूरे चुनाव में खर्च नहीं कर सकती। तो ये तो बड़ी आप भी जानते हो, ये प्रोपोगंडा पॉलिटिक्स कांग्रेस की फितरत रही है और अब इस बार को ज़्यादा झुंझलाहट है। मुझे लगता है इससे ज़्यादा सीरियस मामले हैं कि एक जगह पर लगातार 4-4, 5-5 बार हमले हो रहे हैं और लगातार हम उनको इलेक्शन कमीशन के नोटिस में ला रहे हैं। ये ज़्यादा बड़ी बात है। करप्शन करने वाले हम पर आरोप लगाएंगे, ये बहुत दुर्भाग्य की बात है। करप्शन हमारा मुद्दा है, भ्रष्टाचार कांग्रेस की फितरत है। हमारी तरफ से तो सवाल नहीं पैदा होता। कांग्रेस पार्टी द लेरिंगैदा मिनिस्टर कया ओइरमलगा मखोय मखोयना पाइखतलंबा थबक कया लोइशिलमद्रगा हौजिकना बीजेपी द चोंगदुना पालिबा गवर्नमेंट असिना थबक अमता लोइशिनबा ngamdre हाइरिबासी नोकनिंगबा फावी हाइना चीफ मिनिस्टर ओक्रम इबोबीना फोंदोक्रे। वाफम असि ngasi हाइंगांग असेंबली कॉन्स्टिट्यूएंसी द कांग्रेस पार्टी की मेरेप ओइगदरिबा नावरोइबम रतन अतोबिन कापू की मिखलगा मरी लेनना कांग्रेस पार्टी की फिराल चिंखतपगी थौरमदा चीफ मिनिस्टर ना फोंदोखिबनी। सोमबुंग ब्लॉक कांग्रेस कमिटी ने सिंधुना हेंगांग मयाई लेकाइदा लेबा नावरोइबम रतन गी युमदा ngasi अयुक्तगी हौना तोंगान धर्म की लाइनिंग लाइसोलगा लोइनना मिखल की फिराल चिंखतपगी थौरम अदु पांगथोखी। फिराल चिंखतपा लोइरबा तुंगदा हेंगांग मयाई लेकाई की लौबुक लंपाक्ता मियाम की मिफम अदु पांगथोखिबगा लोइनना चीफ मिनिस्टर ना हाइखिबदा कांग्रेस पार्टी द लेरिंगैदा चाही 10 हेना मिनिस्टर ओइरमलगा ओइजो ओइथक लौबा याबा लौखरगा पार्टी सिबु हुंदुना ngangbasi इकाइनिंगाइनि हाइना हेंगांग अमदी वांखै असेंबली कॉन्स्टिट्यूएंसी की एमएलए ओइरमबा एन बिरेन अमदी वाई इराबतपु चैखी। असोमदंगांगिबा मयामसे चाही 15 सिदा चाही 10 पायरबा 5 पायरबा अचौबा डिपार्टमेंट मयाम वाटर सप्लाई आईएफसीडी सिविल सप्लाई अदुना अइना नांगना रोइसी मोइसिंगसे कनागी स्पोर्ट्स खंदे अबु खंदे मोइना पायरबा पाइना मियतना लोयरमबा हाक्तनेबा हजिक लेइबा गवर्नमेंटसिना लोइसनद्रे लोइबा ngamdre हाइसि मोइना पाइना मियतना खुनांग साबना लोइना मेथोगा थमम सरुंगा थमम हाक्तने। नाकलम रोमदा बीजेपी मणिपुर प्रदेश न सेंटर द प्रेसिडेंट रूल थंबिनबा हाइरंबा असि मिखल द बीजेपी की मिरेप अमता काबा ngamlaroi खनबदगिनी हाइना ngasi की थौरमदुदा सरुक याखिबा डेप्यूटी चीफ मिनिस्टर गाइखांगमना फोंदोकी। मांगना हाइकिबदा लाखोद्रब इलेक्शन असि मणिपुर मियाम की ओइना यामना लुबा मिखलनी मणिपुर काइबा नत्रगा काइदबा हाइबसी मणिपुर की मियाम द लेरे हाइकी अमरोमदा हौकिबा फेब्रुवरी तांग 13 दा तमेंगलोंग डीसी ऑफिस दा नॉमिनेशन फाइल तौबा चटपा अदुदा एम्बुश तौगनी हाटकनी हाइना की हलकपा कया लैकी अदुबु नॉमिनेशन फाइल तौबा चटपदा मियोय अमतना करिसु यानिंगदबा फोंदोकपा थेंगनरक्ते हाइना गाइखांगमना फोंदोकी।
इफिजी मई थादुना लंबी थिंगदुना यानिंगदबा फोंदोई हाइरिबा अदु महाकना चटख्रबा तुंगदा महाकपु यानिंगदबा मियोई खरना सिल्लगा तौबा ओइगनी हाइरि मणिपुर इलेक्शन तौदे थोपीदना पिया थमलिखो अखोई लेबम यामा फोकारो मतागुम सेंग इ मखोय इ बचे पाइरि पिया थमबियु पिया से अथुम महाबु बोदना कया पांगिना आई दिन दुंदा खागे मई मयामदो तांगोय लन ओनखिबे पेंदे लेमहौरि बिल्डिंग थसु थादि हाय तमेंगलोंदा नोमिनेशन फाइल तौबे चचुई थिकन नाम तौई हाथ कनिगा तो कनिगा अदे इनबूस तौबनी तुदा नं हिंग हनलदी लाकनु कॉफिन नाम हनगे लाओ काना तौई Political parties singi mirep singna masa masa ge party ki fira leptana chingkhatna baga loinana Congress amadi BJP ani gi marakta hunaba su leptana adumak chathari lakliba mikhal asigi matung Congress na amuk hanna Manipur da government pairak Manipur asi mangkhiba natraga kaikiba yai haina BJP Manipur Pradesh ki President Khetrimayum Bhavanandana atamnana attack taukre Thobal District Congress ki Akanba Assembly Constituency ma oidiba Khangabo Assembly Constituency da BJP ki mirep oina thadokliba thokchom jadumani gi ngasi party ki firal chingkhatpagi thorongga mari leinana Bhavanandana hai Congress government bu hunduna ngangba yaba ngangki mahakna haikibada Congress ki luchingba Chief Minister Okram Ibobina UNC gi thawong khangi yauna khangbani adubu Hojikti chapchana thengnaragani haina singnariba asi Chief Minister amana ngangadaba wahinate Chief Minister na BJP da challenge tawbagi wangang ngangliba si Congress ki matam loisilakle haibagi choirol nganglibra haina phongdokhi Lepak irang tawriba ngasi santi wene hingbang ngamdribasi moina panba sason haitaba daita yaudaba sason adi makada pan pagi ngasi lepak irang jamna thoibasi hapun naten pai deki siu amna haibya wahira khangya ba khamani UNC का गवर्नमेंट का चपचाना चांगें गेंगना बगी फिल्म लेंगे अपन की प्रजाद को गेंगना बतारे हाइबा अच्छु बच्चे चैलेंज तो मसीबू कर मसीएम नो अदुना दाप के मार्ग सी क्वाइट की टाइट यार दबा इरेस्पॉन्सिबल होइबा अपन की सीएम मो होइबा मते चादर मियो ये मने Congress amadi BJP ani hunabagi mathakta NPP na party ani asina Manipur gi lairiba issue sing loisinbagi mahutta makhoi masel hunaduna mikhal gi khudong chabal lauduna laire haina maral sirakli Wangwai Assembly Constituency the National People's Party NPP gi mirep oiniba Khuraizam local gi ngasi pangthokiba campaign kam rally ama phawi tek gi upokpi fawba pangthokre rally du ga mari leinana mahakna haikibada mikhal maya da anoba district sem kiba amadi UNC bu unlawful organization oina Congress government na lauthokna bo hotnariba si supna gi mikhal maya gi khudong chaba launabani Center da BJP ki government lakhiba chahi ahum fazil laklaba fawba Manipur da karigumba thabak amata paikhatriba asi party asina Manipur nungsiba natte lakliba mikhal asida Congress amadi BJP animak absolute majority fangba ngamloi mikhal matung anoba government semba da NPP na achoba thodang ama soidana laugani haina Khuraijam loketna fangdoki मसी अखोइना हुजुजी इकोनॉमिक ब्लॉकेज की मतंग से आइबो हाइजो हायरगदि स्टेट ना सेंटर दा टाइसनबा स्टेट कांग्रेस ना सेंटर बीजेपी ना मर स्टेट दा टाइसनबा अदुना अनीजिना याम कन्ना इंजनरगा मणिपुर दा अचौबा पॉलिटिक्स गेम अमा तौरिबा हुजुजी मधु हंतक लाकदब 2017 इलेक्शन जी मतुंग दि अखोइ मणिपुर अवोनबा मलानी कांग्रेस ना जो बीजेपी ना जो अनि अमत एब्सोल्यूट ओरदबनिना करम party ga government seminagate haibadu miyamna yam munni yenge hujuji aduna madugi manungda ekhogi nation people's parties na achauba role am lawda Manipur da lakadra trama thoisiba vidhan sabha election ji matungda achauba Manipur da ahomom laani habse miyam dai thamjake Thasi ki taraga hundoida Kairo Assembly Constituency ki manung chanba Tarung Corner da Assembly Constituency sida BJP ki mirep oiriba Laurembam Rameshwar gi workers singa chanam sandrok amadi akoibagi khunja singi marakta thokiba khatna chainabagi thodok adu pau fauna hongdabadagi thokibani haina North East India Development Party gi mirep Thongram Gopanna phongtorokli Hiramasugi matang danga si nungtil chanam sandrokta leiba masagi yumda paumi singa unabada Gopanna haikibada numidasida BJP gi mirep Rameshwar na election nomination taururaga masing yamlaba gari da mahaki workers singa halakpada thodok adu thokibani Rameshwar gi workers singna mahakpu koisilaga thamlaga gari thugairakpadagi miyam ga unkhatnaba thokibani haina phongtroki magna makha taraduna hai numid atuda Rameshwar gi workers singi gari amata miyam na thugaikiba laite adubu media da lana pauthoktuna miyam bu apangba sire maramaduna miyam da oidaba
ngang mikhal thengnagani haibagi wakhal thadokpiu election code of conduct leina road show lakhiba adu ECI gi ayaba yauramlabadi thoklam daba yabani haiki ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯩꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏꯕ ꯑꯩꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯋꯥꯀꯔꯁꯤꯡꯗꯨꯅ ꯑꯩꯕꯨ ꯀꯣꯏꯁꯜꯂꯒ ꯑꯩꯒꯤ ꯒꯥꯔꯤ ꯊꯠꯂꯕꯅꯤꯅ ꯑꯩꯒꯤꯁꯨ ꯂꯩꯖꯔꯤꯕ ꯋꯥꯀꯔ ꯃꯌꯥꯝ ꯑꯃ ꯈꯨꯡꯒꯪꯗꯒꯤ ꯊꯣꯛꯂꯛꯏꯕ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯋꯥꯀꯔ ꯃꯌꯥꯝꯗꯨꯅ ꯑꯩ ꯀꯣꯏꯁꯟꯈꯔꯦ ꯊꯠꯈꯔꯦꯕ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯃꯤꯌꯥꯝ ꯍꯣꯞꯆꯜꯂꯛꯏ ꯃꯣꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯒꯥꯔꯤꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯒꯥꯔꯤꯗ ꯁꯣꯛꯍꯧꯕꯗꯨꯗꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯣꯞꯅꯤ ꯃꯁꯤ ꯑꯩꯅ ꯏꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨꯅ ꯑꯇꯝꯅꯅ ꯃꯈꯣꯏꯗ ꯇꯧꯈꯤꯕ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ Mikhal Maya Naksil Lakpagi Party Amadagi Party Amada Chongthok Chongsin Tauba Amadi Party Amada Chatluraba Matung Masagi Hanagi Political Party da Amuk Hanjil Lakpagi Thawong Su Adumak Leptana Chathanari. Andak Pangthoki ba Imphal Municipal Corporation gi Mikhal da Sagolban Assembly Constituency da BJP gi Merep oina Chongthoki ba Soyam Santikumar Matam Khara Party Thadok Luraba Matung ngasi amuk hana BJP da halakre. Mahakpu Sagolban BJP Mandal na taramna okpaga loinana BJP gi Merep oiriba KH Loken na su taramna okki. State asi awonba saukhatpa adugumba state ama oinanabagi damakta aikoi gi BJP gi karmi punamak BJP gi worker punamak aikoi kanna honaba aikoi gi BJP na Manipur da sason nama porangnanabagi achetpa thajaba prajana phawriba awonba ahongba ma lagnanabagi asikumba thajaba ma praja punamakta leiribase aikoi ngamnanaba aikoi masi thabakta aikoi kanna honadana aikoi pangthoknaba aikoi honaba tangai fade haibase Oinam Kendragi Manung Channa Ngaikhong Khulen Taubul Amadi Haino Bokta Leiriba BJP unit Singi Apunba Mifam Amangasi Pangthokre Mifam Asida Saruk Yaraduna Kendra Sigi BJP Mireb Laishram Radheshwarna Numit Khudingi Kendra Sigi unit Singda Thengnariba Khudong Chadaba Kaya Asi Koknaba Mifam Asi Pangthokpani Haiki Lakodriba Assembly election asiga mari lainana Andhra Assembly constituency da nongmi oiba miyamgi mifam pangthokre thauramasi Block Congress Committee Andhro Kendrana Sinduna Andhro Kangjaibung Lampakta pangthokibani Andhro da Congress Mirep oiba TS Shyamkumar bu sagatpa oina pangthokiba mifam aduda Assembly constituency asigi polling nifuga mari dagi lakpa Congress worker lishing ahumlomna sarugyaki District Election Officer DEO Imphal West C. Arthur Warshiwona Luchingduna District Asida Ladiba Assembly Constituency Tragahumdoigi Returning Officer Singa Punna Kananainabagi Mifam Amangarang Pangthokre Lakliba Mikhal Gamari Lainana General Observer Amadi Police Observer Singi Matangda Pangthokiba Kananainabagi Thauram Adu Lamfelgi DC Office Complex Manungda Leiba Kombire Hall da Pangthoki Nimfu Ziribam Assembly Constituency Oinangasi District Election Officer DEO Ziribam gi meeting Makada Ziribam Town Hall da Presiding Officer Amadi Polling Officer 1 gi EVM gi training program ama pangthokre ngasi pangthokiba training program sida Ziribam District ki Presiding Officer Amadi Polling Officer 1 gi Miyoi Singna Sarukyaki loinan ahanba oina nupi singsu training asida Sarukyaki Lakliba Tramathoi Sube Assembly Mikhal Gamari Lainana Bishnupur District ki General Amadi Police Observer Sigi Mifam Amangasi District Asigi Mini Secretariat Pangtokre Haina Cherol Amada Kangalakli Lakliba State Assembly Mikhal gi Anishuba Tankaki Mikhal da Tamenglong District da Mathau Tawgoda Bandupi Personnel Sing da Webcasting gi Training Ngasi P Training Adu District Asigi Deputy Commissioner gi Complex Manung da Laiba Indoor Hall da Pangtoki Lakliba Mikhal Gamari Lainana Lamdam Asidagi Yu Amadi Mayai Kaba Chinchak Sing Fagatpa Leptri Ngasisu Yaripokta Yamlaba Yu Mai Thadunam Anghankre Yu Sing Adu Excise Department ge Deputy Superintendent Thobal Raghu Amadi Excise Station Yaripoki OCS Nilokumar Amadi Yaripok Police SDPOS Hemanta ge Liching Makhada Phagalakibada Yu Sing Adu Mai Thadunam Anghankibani Thasigi Taragamari da Imphal West District Police Commando Namasagi Mayumdagi Fare Hariba Yumnam Surendra Atopuming Suren Chahi Humpuga Mari Apokpa Laikidraba Y Purno Laifam Wangkai Tokpam Laikai Hariba MUSC RPF Amadi Masigi Lanmi Shanglup PLA Karigumba Hiram Amatada Mari Laina de Haina RPF ki Publicity Assistant Secretary Bankim na Thadropa Cheramada Kangalakli
All Manipur Student Union AMSUna India Government of the NNCNT IMNI ki marakta khutiyek pina ki ba framework agreement ki warol Manipur Miyam da mayek singna khanghalu haina demand tawduna campaign for protection of historical and political identity of Manipur hokre. Kwaramban kaithel dagi ngasi haudok ki ba campaign adugi saruk oina AMSU ki volunteer singna chebau yanthokhi poster campaign chataki kholau kya su lauki. Pangwi singh da phongdorak pada AMSU ki president Shanasam Subhash Chandra na hai India government amadi NNCNT IM ani ki marakta lainakiba framework agreement ki warol mayek singna khangdabana Manipur da punna khundaminaduna leiriba miyam ki marakta chamamnaba ninghannaba ama pokhale araiba ama oidriba agreement asi leibak miyam da khanghandriba karigino haina Sanasam Subhash Chandra na wahang tarokhi nakalamromda lakaliba general election ga mari leinana Luchingba kayana framework agreement asina Manipur Miyam da sokhaningai oide haiba wafam AMSU na yaba ngamloi candidate oigadariba singna su framework agreement asigi matangda Miyam punna khangangadabani haina punna kholau lauminasi haina mahiroi lub asina apple tarokli AMSU ge campaign asigi saruk ama oina street corner meeting amadi Miyam gi oiba khongchat kaya su mathang pangthokani haini Miyamgi mamangda mitmangda hariba yaude habagi white paper utpanate tasengna sinda na dragana media da yaude khak habana madu miyamgi thamoida emsuda pen bangambagi wafam amakhak oidi miyamgi mochilaga hariba framework agreement si manungda yauri masak sing si miyamda khangalaga mana yaude hariba se group se pigadabni aduna akoina BJP na dragana kana gumba political party amada da atamna sangsinba khongjang natte masi Manipur miyamgi khalla kanada miyamgi yaifana ba aduga Leminariba, Kundaminariba, Tonga, Proof Singi, Murakta, Singchap Tazilakba, same as Yade have a Kanganaba, Equina, Kontanga, Silokapani. Manipur gi mafam pumuda Mikhal ga mari leina na thabak tharom kaya chatharabasu Manipur gi loishindana leiba issue kaya loishinduna mara leiba misa kaya chairak piu haiduna wakat mifam su pangthokli. Luang sangmom apunba nupi lupna sinduna ngasi Mandri Pukri Kaitel ge community hall da wakat mifam phangkre lubasigi secretary Mangsa Tabam leimana hai Sanjetamadi Rabina misigi KSCBI na amukhanna hangdoktuna asengba khangdoknaba hotnarakpa asi thagatingai ni masiga loinana namsinduna thamliba drug ki case Mikhal mamangda loishinduna drug lalonba sing lamdam asidagi muthat pham thoi haiki Rabina amasung Sanjit hatkibasi Manipur sinmatungna free encounter ji salaidana loigrabani Mipung kutuma khangabani ima iben akhoi si karmai tongna icha isu mapan thon mabo kire asungma thaba sin namjalaga thambira nu sine akhoi na haijaningi je Manipur da icha lising hat kadaba akhoi drakki maramda pharaba matamda houjibogda CBI da sinabi da bara khangde miyo edu kanano karino haibase khangbangam da haibase akhoi sengna puthopira ka ngasi CBI na madu puthopira ga ima iben singjidai da asengmo duma tangdi khangan biyo sarkar sina masi puthopiyo election mamang da puthopiyo aseng tawbiyo Matang size the break amlongs ge Manipur of the malangi tungan ba ipauk single loina na khoi break the game tan hanjar impact news meeting ta dun lebiu Slopeland Public School, India Government ke Niti Aayog ki matungina khwaidagi phaba school chaunga gi manung chaliba Slopeland Public School ase Northeast India gi khwaidi chawba madi nanba CBSE da affiliate to school ni school ase Indo-Myanmar lambi gi hekna kanda sangbalabu lamhang madi chingsang singa sagonan leiba larik tambagi khwaidagi chunaraba digitalized torba campus ni khwaidagi phaba satro sing khangatuna Thailand Malaysia madi China na chingbalebak singda International Expo structure haliba school ni ngasima clark piu Slopeland Public School ase soidana punsi gi pandam phanglaga da mafam ni Booking opens for Tata Hexa at Tidim Motors Airport Road. Tata gi anova SUV Tata Hexa gi booking hauzare. Ngasimak laktuna booking tawbi horo. Akupa marol gi damak Tidim Motors Airport Road ta laktuna tanabiu. Tata Hexa, whatever it takes. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Hurry for advance booking to avoid disappointment. Free charge for BPL families.
800 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Breaking matung da mayam bomu kana taram nok chari hause bulletin asigi makhata pa pau sing mayam da pizari. Naga Furup ki oiba puwari ki matamdagi chathaduna lakliba maru marang hunbagi kumhai lui ngai ni lamdamasigi mafam kaya da pangthok nakre. Kumhai asigi mapung oiba thoramna state ki thakta pangthok pa state level lui ngai ni na oiki. State ki thakta pangthok kiba kumhai asi Chingmairong da laiba Tribal Research Institute test state level lui ngai ni celebration committee na sinduna pangthoki. Kumhai adu maiba chingduna madudagi thorakpa aseng mai lauduna hogdoki loinana Hu Hoing Tauduna Taibang Mapubu Ningzaki Taramuda Manipur da Kundariba Naga Furup Taraga Taruki Tungan Tungan ba Puwariga Sagon Naraklaba Jagoi Isai Chinhai Isai Kyasu Kudol Tamki Kumhai Adubu Henna Masak Tokhan ba Oina Saisakpa Saisakpi Sing na Anobo Makalgi Isai Sing Saktuna Miyamgi Pukning Chingsenki Kumhai Adugi Manung Chana Naga Wrestling Amadi Ariba Fijol Sing Utpa Fashion Parade Amasu Pangthoki Thoramadda Chief Secretary O Nabukishore Young Additional Chief Secretary Singh Naga Furuki Masak Naiba Miyoi Singh Amasung Tungan Tungan ba Naga Furuki Naha Ahal Kayana Saryaki. Let's forget about our differences. Let's nurture our commonalities, fraternity and brotherhood. Let's try to promote our culture, promote our development. Let's help each other in a spirit of fraternity. Let's forget and forgive each other. Let's forget all our differences and try to bring peace and harmony in our state. Chandel District Asul Luingaini Kumhai Asi Harau Tayamba Amagaloidana Pangthoki Kumhai Adu towards a culture of peace. Hiva Tim the District Asigi Jafog the Labor Maha Union Government Higher Secondary School Gilam Pakta Pangthoki. Kumhai Adu DIZ Kungataruk Sector Assam Rifles ki Brigadier AS Chauhan Luingaini ki Firal Chinkatuna Haudoki. Kumhai Hogdopagaloinana Taibang Mapubu Kurum Jaba Amadi Tungan Tungan ba Jagoi Isai Kyas Utki. Thoramadda Chandel Naga People's Organization Naga People's Movement for Human Rights ki Luchingba Singh Amasung Mioj Kayana Sarukyaki Kumhai Adugi Manung Chana Naga ki Tungan Tungan ba Furuk ki Miyoi Singh Dasu Achamba Khudol Singh Tamki. Manipur High Court na stay order talked to state government na downgrade Taukraba Elementary School gi Ojali Singh Amaga Chatret Marifut Taruk ta chanaba thagi tolop pikro haiba wafam na thaiduna leiraga Nakalda Education Ace na Manipur Education Service MES ki Grade 3 officer Taruk Khanduna posting mafam pitoklam le haina All Manipur Elementary School Teachers Association Amesta na maral sirakli Nakalamram the state government na elementary school Ojali Singh Amaga Chatret Marifut Tarukta mamang chahigi December dagi mamang chahigi September dagi Hauduna tha Taruki Tolo Pidrabadi election duty Tauroi Mikal Numita Wakat Mifam Fangoni Hain Amesta na Lautokre. Manipur Press Club ta Paumi Singh Unaba Mad Amesta Sige General Secretary CS Santa Kumar na Hai State Government na Maram Amatta Piramdan Elementary School Ojali Singh Amaga Chatret Marifu Tarukpu downgrade Taukiba State Government ki order Manipur High Court na stay Taudana Oja Singh Asigi Chanaba Thagi Tolo Piu Haina Chahi Asigi January Taragami Pand order Mathoki Masida Sunatana Manipur ge Governor na Chief Secretary da Aiba Cherol Ahmad Pidun Oja Singh Asigi Chanaba Tolo Pikro Haiba Wafam Laikraba Fauba Ngasi Fauba State Government na Oja Singh Asigi Tolo Pidana Lady State Government ki Asigo Bamathong Huktaba Thawongna Chalaiba Sashan Asi Yaning da Bafongdokuna Lakadruba General Assembly Mikhal Asi Yaw Daba Amadi Kongjang Changsin behind MS Tana Warep Laure Hari. Governor of Manipur Nasu, I go victim or was asking Setolo, Pigro and Chief Secretary City. Ado Nasi Pawu, I go Tolopsi Pang Dedan Labor Sidagi. Go Association of Warep Laure, Karamo Warep Logebu, Lakadoriba election as I go. High was a Lissingam was at Murputar was here. Amata Saruya Roy. Election in Bedasida. Ekoi Manipur amata hekta ekoi Jali Singam Satre Murpuru Punzalaga sit in protest when Pamagalani.
Manipur Home Guard Employee Welfare Association and Lamdamasi retired Tauraba Home Guard Amasung Laikhidraba Home Guard Sing Gidamak Welfare Scheme Ama Hogdokre Welfare Scheme Asina Manipur Home Guard Employee Welfare Association ki member Oiba Mui Kaktada Kanaba Piri. Thawal District Battalion for the posting Taramba Kangabok Taki retired Taukraba Thongnaugzam Dhani Amasung Yaripok Taki Laikhidraba Muhammad Amugi Imung Manungi Mui Sing the Ngasi Association Asigi Maikai Dagi Selgi Tengbang Piduna Angama Mating Pangki. Manipur Press Club ta pangthokiba pawmi singa unaba mada Manipur Home Guard Employees Welfare Association ki President Y Monkey na hai tolop pikna sajaba Home Guard singna ahing nungthil khaidana masagi mathau pangthoktone imung puba ngamna ba honari association ki members singna kupna khanaraba tungda thabakta gi potharaba amasung laikhidraba Home Guard singda angamba mating pibagi scheme asi hawdokpani hai akhoi Manipur gi Honorable High Court na piba directive adugi matungina Association asina chatharamba andalolado April gi tarik kun bawba koi suspend tawdana lady April gi tara taret phawba gi manungda Manipur gi High Court na piba directive adugi matungina thabak makha tana thabak chatharaktrabadi akoi gi apamba se pidrabadi Manipur sarkar na khanna bidrabadi akoi April gi tarik kun dagi di kari karamba makhal thaurang ama chathagadagi haibase committee gi athuba mifam ama lepaga Amukso Hoi Khana Jaragani. Technopol District ke Manung Chana Laiba Aimol Ngairong da Lairiba Ahum Suba IRB ki post Lauthokiba Yaroi Karigumba Laingakna IRB Lauthokna ba Honarak Labadi Akan ba Khongjang kaya Changsilakani haina Phongdorkli. Ahum Suba IRB ki post asi Lauthokpa Yaroi haina Ngarangdagi Khongjang Changsin Kibagi Pau Fongbada That IRB ki CEO Su Oiriba Atuga Kakching District ki SP ki Thausu Puriba S Gautamna Mafam adugi Miyang unaduna Warishana Krehari Laklibe Assembly Mikhalda Tangai Fadana Security ki Sintok Chinjin Mathau Tabagi Lauthokadabani Mikhal Hek Loibaga Post Adu Makhatana Thamjin ki haina CEO S Gautamna Haiki. In incident IM ki tamo overground da thabak taubani haiba lalholop asigi mioi manga fare Kedar Singh asi thasi ki hoki batang taraga humdoi da Imphal West Commando na rank pang amasung nungba headquarter gi manung da leiba mafam sing da gi fabani faraba Kedar Singh adudi gi manung da ahum amadi Johnny Kamai Chuan Kimlak Kamai amasung Faigajai Kangmai ni ani amadi maming khangba ngamdri Kedar Singh adu fa kre haiba paw Tabadagi, Makoibu Tadu Haiduna Nungba PS da Nupi Mayamama Tomzilaki Hairi Faraba Kedar Singh Adu, Ngasi Commando gi team Aduna Imphal Police Station da Sinakre Makoidagi, Kutlai Amatati Funky de Hairi. Asia ki lebak taraga mathoida Santi ki Paugzel Puduna Honda MH da Khongsalaki ba Gwalior dagi Hitendra Sharma ngasi Imphal da thunglakre ngasi ayupung tararom taba matamda ghari da leiba sangai Honda da thunglakibani mahak na phongdorokpagi matung ina mahaki khongchat asi haukive February 10 dagi Madhya Pradesh ki Gwalior dagi Khongsalakibani malem da Santi ki Paugzel pinabagi damak mahak khongchat asida lakibani hairi मैं ये बताने चाह रहा हूँ हमारा देश बिल्कुल साफ़ है हमारे यहाँ के लोगों के मन भी साफ़ हैं साथ ही मेरा ये मैसेज भी है द पावर ऑफ योगा हमारे इंडिया का जो जनक है जो हम जिसमें विश्व गुरु बनने वाले हैं योगा में वही हमारा एक पावर है मैं उन देश को बताना चाहता हूँ कि हम लोग कितने एनर्जेटिक हैं योगा हमारी एक पावर है उसको मैं प्रमोट करने जा रहा हूँ और भी कई सारी चीज़ें आप लोगों का सहयोग आशीर्वाद और दुआएं नहीं तो मैं और अच्छा करने की कोशिश करूँगा Manipur University Casual Contract Engaged Staff Association Mukesh Natali demand sing adu Dins Committee gi mifamna committee ama semduna numit kun mangani gi manungda finalize targani haina thazaba pirakpa gi matung in association na thariba matama sifauba amuba base tetuna mahauksagum thabak makha chathargani karigumba authority ne issue si thawaidaba tarabadi hena kanba khongjang changsilakani haina association gi chairol mana khangalukli Maugi Community Health Center gi CMO Sana Tomba Maitramda Kaya Cup Award sing sinakre sale oina lupa lakh taraga manga yaw award asi ngasi New Delhi gi Lady Hardin Medical College the Department of Health and Family Welfare na sinduna pangtoki ba thoram amada Health and Family Welfare gi Union Minister JP Nadda na khusina kibani Housing ngasi nomagi sanabagi pau pizari
Kamakya Social Youth Club Hiang Thangna Sinduna Club asigi sanabungda chathariba ahum suba state level KSYC 4 man aside open super soccer tournament SWC Hiang Thangna ahum suba position takring asi sanakiba tournament asigi ahum suba position gi damak sanakiba match aduda SWC Hiang Thang gi sanare e Bobby na match ki contract kom suba medita chankiba amatangai ba panjal aduna SAFC Wangoi bu panjal amasino da maiti ba piram laga chatharakli ba tournament asigi ahum suba position tabangam ki team kunmari na saruk yari ba tournament asigi final match ta RFC Khamnam Leirak amadi FC TYDY Taubul anina thas gi taraga mapan da lamba tongragani STT sector na taret suba Chalauka Village Y7 aside of Men's Open Football Tournament ki winner oikre Chalau Youth Union Club na Sinduna Club asigi sanabungda chathariba tournament asigi ngasi sanakiba final match ajuda STT sector na Bolero sector Bupanjal Mari Anida Mighty Pipang ki tournament ki winner oikraba STT sector gi sanaroi Ngauba Bijen Inaubi amadi Vimna Panjal amamam chankibagaloina na trophy galoina na sale gi mana lupa lising kuntra funky tournament asida runners up Tahoraba Bolero sector ge Panjal Aniyaduna Hengau amadi Nauba Anina Chankibagaloina na trophy galoina na sale gi mana lupa lising kun funky team kun marina group Nipan Thokna Khaidok tuna mamang thagi kun mapandagi chathariba tournament asigi ngasi loishin bagi thauramadu lamdamadugi masak nairaba miyoi kaya na makok mathang takraba sanaroi amadi team singda mana mathum kaya khudol tamki Manga Suba T20 Veteran Cricket Tournament Model Club A Chingamaka Mai Pakre Tournament is ngasi sanaki bataraga taret Suba League match asida toss namkiba Napsa Kha Imphal na fielding hana sanaba naba warep loki match asida batting hana sanakiba Model Club A Chingamaka na match asigi apib over kunda wicket taret turuga ran chamaga tara lobangaki innings asida Model Club A Chingamaka gi batsman Sunil amadi chawbuna kuntragama thoyam sung run Kungahumdoi Lobangaki match asigi anishuba innings ta batting sanakiba Napsa Kha Imphal na apiba over kunda wicket Nipan turuga supnagi ran chamakak loduna match asi ran tarada maitiba nangki match asida Model Club A Chingamaka gi bowler Homeshwar na man of the match taki Manipur Veteran Cricket Association Sindun Oriental College amadi Model Higher Secondary School gi sanabungda team tara na saruk yaduna chathariba tournament asigi hayeng sanagadaba taraga nipan suba league ta Dynamic Sports Union Kwakaithal amadi YWC Langthabal anina lamba tongnargani Mari Super Herozit Waribam Gold Cup Under 14 Hockey Tournament YCCIC Kontak Habam Adi KHSC Kongman Ani Mai Pakring Azi Sanakiba Tournament Asigi Tara Super League Match ta YCCIC Kontak Habam Gi Sanaroi SS Bidya Charan Panjal Ani Yaduga Y Roshan Amadi SS Budhina Panjal Amamamga Chanduna SYUC Uchekon Kunabu Panjal Marimada Maitipa Piki Chathariba Tournament Asigi Taragamathoi Super League Tana KHSC Kongman Gi Sanaroi Shilhaiba Sandy Amadi Norinko Ahumna Panjal Amamam Chanduna Hockey Union Lighting Amam Laikaibu Panjal Ahum Amada Maitiba Pibangaki Hockey Manipurna Sinduna Kumal Lampaki Astro Turf ta Team Nipan Saruk Yariba Tournament Asigi Hayeng Traganito Imdi Taragomdoi Super League Match Sing Sanragani और अब द बुलेटिन से हेडलाइंस हम हना मैं थम सके बीजेपी की वोट खोमनब प्राइम मिनिस्टर नरेंद्र मोदी लाखिब फेब्रुवरी कुनगमंगा द इंफाल द थुंगलरगनी कांग्रेस की मिनिस्टर ओइदना कानब कया लौखरगा हौजना पार्टी से बुहुंदुना ngangbसी इकाई नाइने हाइना चीफ मिनिस्टर ओक्रम इबोबिना Framework Agreement ki warol Manipur Miyam da Mayak Sengna Kangalu Haina demand Tauradun Amsuna campaign open. So Naga Puruki Marumarang Hunduki Kumhai Luingai ni Nati Chanabi Amadi Harau Tiamagaloina Lamdamasigi Mapam Kaya da Pampam